ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯇꯥꯡ 1 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯇꯥꯔꯦ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯁꯔꯨꯛ ꯑꯁꯤ 95 ꯁꯨꯕ ꯁꯔꯨꯛꯅꯤ 95 ꯁꯨꯕ ꯁꯔꯨꯛ ꯑꯁꯤꯒꯤ ꯋꯥꯍꯩ 10 ꯑꯗꯨ ꯑꯩꯍꯥꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕ ꯋꯥꯍꯩꯁꯤ ꯆꯤꯔꯛ ꯍꯥꯏꯕꯅꯤ ꯑꯅꯤꯁꯨꯕ ꯋꯥꯍꯩꯅ ꯏꯉꯧ ꯍꯨꯟꯕ ꯑꯍꯨꯝꯁꯨꯕ ꯋꯥꯍꯩꯅ ꯈꯥꯎꯟ ꯃꯔꯤꯁꯨꯕ ꯋꯥꯍꯩꯅ ꯈꯣꯡꯐꯥꯡ ꯃꯉꯥꯁꯨꯕ ꯋꯥꯍꯩꯅ ꯆꯐꯝ ꯍꯟꯕ ꯇꯔꯨꯛꯁꯨꯕ ꯋꯥꯍꯩꯅ ꯆꯐꯨ ꯋꯥꯟꯊꯣꯡꯐꯨ ꯇꯔꯦꯠꯁꯨꯕ ꯋꯥꯍꯩꯅ ꯇꯨꯀꯅꯥ ꯅꯤꯄꯥꯜꯁꯨꯕ ꯋꯥꯍꯩꯅ ꯊꯦꯟꯗ꯭ꯔꯪꯅꯕ ꯃꯥꯄꯜꯁꯨꯕ ꯋꯥꯍꯩꯅ ꯄꯣꯟꯖꯦꯡ ꯇꯔꯥꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯅ ꯐꯨꯡꯒꯥꯔꯦꯟ ꯖꯒꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯇꯥꯕꯤꯔꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯑꯍꯧꯕꯗꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯋꯥꯍꯩꯁꯤ 164 461 ꯁꯨꯕ ꯋꯥꯍꯩ ꯑꯣꯏꯗꯣꯏꯅꯤ 461 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯆꯤꯔꯛ ꯍꯥꯏꯕꯅꯤ ꯆꯤꯔꯛ ꯍꯥꯏꯕꯗꯤ ꯃꯆꯤ ꯑꯅꯤꯒꯤ ꯃꯔꯛ ꯃꯆꯤ ꯑꯅꯤꯒꯤ ꯀꯥꯔꯛꯇꯣ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯤꯔꯛ ꯍꯥꯏꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯤ ꯄꯥꯟꯕꯁꯤ ꯁꯟꯒꯨꯝꯕ ꯑꯗꯨꯝ ꯄꯥꯜꯂꯤꯀꯣ ꯁꯤꯒꯨꯝꯕ ꯍꯥꯃꯦꯡꯒꯨꯝꯕ ꯃꯆꯤ ꯄꯥꯟꯕ ꯁꯥꯁꯦ ꯃꯆꯤ ꯑꯅꯤꯗꯣ ꯑꯗꯨꯒꯤ ꯃꯔꯛ ꯍꯥꯏꯗꯤ ꯀꯥꯔꯛꯇꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯤꯔꯛ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯗ ꯁ꯭ꯄꯦꯁ ꯕꯤꯇ꯭ꯋꯤꯟ 2 ꯍꯣꯔꯟꯁ ꯍꯥꯏꯕ 462 162 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯏꯉꯧ ꯍꯨꯟꯕ ꯍꯥꯏꯕꯅꯤ ꯏꯉꯧ ꯍꯨꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯄꯥꯛ ꯑꯆꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯏꯊꯛ ꯍꯧꯕꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯏꯉꯧ ꯍꯨꯟꯕ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯏꯄꯥꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯛ ꯑꯣꯏꯕ ꯌꯥꯏ ꯄꯥꯠ ꯑꯆꯧꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯑꯆꯧꯕꯗꯨꯗ ꯅꯨꯡꯁꯤꯠ ꯍꯨꯝꯃꯛꯄ ꯃꯇꯝꯗ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯊꯛ ꯍꯧꯕꯁꯦ ꯃꯁꯤꯕꯨꯅꯤ ꯏꯉꯧ ꯍꯨꯟꯕ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯄ꯭ꯂꯦꯌꯤꯡ ꯑꯣꯐ ꯋꯦꯕꯁ ꯏꯟ ꯂꯥꯔꯖ ꯂꯦꯛ ꯑꯣꯔ ꯋꯥꯇꯔ when the wind blows 463 163 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯈꯥꯎꯋꯣꯟ ꯍꯥꯏꯕꯅꯤ ꯈꯥꯎꯋꯣꯟ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯀꯥꯔꯟꯅꯅ ꯀꯤꯗꯨꯅ ꯌꯥꯟꯕ ꯐꯤ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯍꯥꯏꯕꯅꯤ ꯍꯛꯆꯥꯡ ꯀꯥꯔꯟꯅꯅ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗ ꯀꯥꯔꯟ ꯐꯤꯗꯨꯅ ꯀꯥꯔꯟ ꯑꯩꯈꯣꯏꯒꯤ ꯏꯟꯕ ꯍꯥꯏꯇꯥꯔꯦ ꯀꯥꯔꯟ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯀꯥꯔꯟ ꯀꯤꯕ ꯍꯛꯆꯥꯡꯗꯨꯗ ꯀꯥꯔꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯤꯕꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯈꯥꯎꯋꯣꯟ ꯍꯥꯏꯗꯤ ꯈꯥꯎꯒ ꯁꯥꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯎꯏ ꯍꯧꯖꯤꯛꯄꯨꯗꯤ ꯇꯧꯅꯗ꯭ꯔꯦ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯈꯥꯎꯋꯣꯟ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯑꯣꯔꯅꯥꯃꯦꯟꯠ ꯑꯣꯔ ꯀ꯭ꯂꯣꯠ ꯋꯣꯔꯟ ꯀ꯭ꯔꯣꯁ ꯋꯥꯏꯁ ꯍꯥꯏꯕ 163 464 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯈꯣꯡꯐꯥꯡ ꯍꯥꯏꯕꯅꯤ ꯈꯣꯡꯐꯥꯡ ꯍꯥꯏꯕꯗꯤ ꯈꯣꯡꯄꯥꯛ ꯈꯣꯡꯁꯥꯁꯦ ꯑꯩꯈꯣꯏ ꯈꯣꯡꯁꯥꯁꯦ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡꯐꯥꯡ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯁꯣꯜ ꯑꯦꯟ ꯇꯣꯏ ꯍꯥꯏꯇꯥꯔꯦ 465 ꯁꯨꯕ 165 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯐꯝ ꯍꯟꯕ ꯍꯥꯏꯕꯅꯤ ꯆꯐꯝ ꯍꯟꯕ ꯍꯥꯏꯕꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ
ꯆꯐꯝ ꯍꯟꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ not hungry ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯂꯥꯝꯗꯕꯗꯨꯅꯤꯀꯣ 466 ꯆꯥꯝꯃꯔꯤꯒ ꯍꯨꯝꯐꯨꯇꯔꯨꯛ ꯁꯨꯕ ꯋꯥꯍꯩꯗꯅ ꯆꯐꯨ ꯋꯥꯟꯊꯣꯡ ꯐꯨ ꯆꯐꯨ ꯋꯥꯟꯊꯣꯡ ꯐꯨ ꯍꯥꯏꯕꯗꯤ ꯆꯐꯨ ꯎꯌꯥꯟꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯐꯨ ꯎꯌꯥꯟ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯐꯨ ꯎꯌꯥꯟꯁꯦ ꯆꯐꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛꯁꯤ ꯑꯩꯈꯣꯏꯅ ꯆꯐꯨ ꯋꯥꯟꯊꯣꯡ ꯐꯨ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇ ꯀꯨꯀꯤꯡ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯡ ꯄꯣꯠ 467 ꯆꯥꯝꯃꯔꯤꯒ ꯍꯨꯝꯐꯨꯇꯔꯦꯠ ꯁꯨꯕ ꯋꯥꯍꯩꯗꯅ ꯇꯨꯀꯅꯥ ꯍꯥꯏꯕꯅꯤ ꯇꯨꯀꯅꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯥꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯈꯨꯖꯥꯏꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯛꯅꯕ ꯑꯩꯈꯣꯏ ꯃꯆꯥ ꯑꯃ ꯂꯩꯗꯅ ꯈꯨꯖꯥꯏ ꯏꯁꯤꯡ ꯊꯛꯄꯗꯤ ꯌꯥꯗꯕ ꯈꯤꯇꯪ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯈꯨꯖꯥꯏꯅ ꯈꯨꯖꯥꯏꯗꯣ ꯃꯗꯨꯗꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯏꯁꯤꯡ ꯊꯛꯅꯅꯕ ꯀꯣꯜ ꯃꯈꯜ ꯑꯃꯅꯦꯕ ꯇꯨꯀꯅꯥꯁꯦ ꯑꯗꯨꯅ ꯈꯨꯖꯥꯏꯗꯒꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯏꯁꯤꯡ ꯊꯛꯅꯕ ꯀꯣꯜ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯇꯨꯀꯅꯥ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ a utensil used for drinking water ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪ ꯆꯥꯝꯃꯔꯤꯒ ꯍꯨꯝꯐꯨꯒ ꯅꯤꯄꯥꯟ 468 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯊꯦꯟꯗ꯭ꯔꯪꯅꯕ ꯍꯥꯏꯕꯅꯤ ꯊꯦꯟꯗ꯭ꯔꯪꯅꯕ ꯍꯥꯏꯕꯗꯤ ꯐꯨꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯦꯞꯀ ꯃꯉꯥꯟꯒ ꯌꯦꯡꯅꯕꯗ ꯃꯉꯥꯟꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯇꯦꯟꯕꯪꯅꯕꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯟꯗ꯭ꯔꯪꯅꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯁ꯭ꯀ꯭ꯋꯦꯠ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯆꯥꯝꯃꯔꯤꯒ ꯍꯨꯝꯐꯨꯒ ꯃꯥꯄꯟ ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯄꯣꯟꯖꯦꯡ ꯍꯥꯏꯕꯅꯤ ꯄꯣꯟꯖꯦꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯨꯝꯃꯣꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯣꯟꯖꯦꯡ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯕꯥꯁꯀꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯁꯀꯦꯠ ꯃꯊꯪ ꯆꯥꯝꯃꯔꯤꯒ ꯍꯨꯝꯗ꯭ꯔꯥ 470 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯐꯨꯡꯒꯥꯔꯦꯟ ꯖꯒꯣꯏ ꯍꯥꯏꯕꯅꯤ ꯐꯨꯡꯒꯥꯔꯦꯟ ꯖꯒꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯨꯟꯅ ꯇꯥꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯥꯃꯤꯟꯅꯕ ꯖꯒꯣꯏ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯐꯨꯡꯒꯥꯔꯦꯟ ꯖꯒꯣꯏ ꯍꯥꯏꯁꯦ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯗꯥꯟꯁ ꯄꯔꯐꯣꯔꯝ ꯕꯥꯏ men and women on the last day of ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯐ ꯃꯩꯇꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯣꯏ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤꯒ ꯁꯥꯃꯤꯟꯅꯕ ꯖꯒꯣꯏ ꯑꯃꯒꯤ ꯃꯤꯡꯅꯤ ꯐꯨꯡꯒꯥꯔꯦꯟ ꯖꯒꯣꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯩꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ